Kuki Militant singna matam kuina phajinduna thamlaglaba meitei youth ani ngasi ayuk sarona pung mga minute taraga mga rom taba matamda SP Kangpokpi gamgi phai check post Sinarakle aiba naha ani thoi amasum thoi Impala police na puraklagani loinana Manipur ki Chief Minister N Biren singana social media site ro Facebook ta thadora ko gorol kar mem da tamjari September ki tang kun ga tar English singani ga kun ga mari da Kangpokpi da naha ani phajin khiba du tek kai dana thadorak le hari loidana makhata na Chief Minister N Biren singana state sida leiriba state force amasum central force bu thamoi singna appreciate tawraduna akhoi bu tek kai dana mayum da halalakpada honakhiba ngamkhoi leitna thakat phungdorakli Makasa tarak po na to papaw mana Manipur thuklibi irang China gi asabu khut yauri sentana sab action lakhotriba makhi irang loisin mangamloi Major General Drop Manipur hauzik thokliba irang asiamna conflicted oibi issue ama oin leiri irang asida mapan gi khut yaudun hena sakthokna bagi maram am oiri external force ngasi kana no haiba sabsaba uba phangdrabus irang asi sathanabagi masigi funding asigi matangda ni haina news airs ki senior consultants editor Benit Malhotra na sinduna pangtokiba discussion da panelist oina defense expert Major Generals Dhruva katos na phongdokre mana makhata na phongdokibida US ki mekeidi gi India gi North East state na singba saruk khara hena interest leibigi phibam uba phangi US ki mekeidi gi santi pamdi lal tawna busu pamdi adubo makhoi gi interest ti India si matam supki oina tangdu leita daba laiba amo henduna malem gi oina super power gi lamjel sida India si saruk yapa pamdi Manipur gi rang asi yamna lusin ma phibam amada lakli masi mapan degi khut yawdigi hena aruba phibam lakpani irang asida kanana sel thadabagi haibadu ningthina thitopasangi Major Muhammad Ali Shahna hakibda Manipur thoklibi irang asida China gi asobu khut yawgi mamitai underground faction singda China na sukulai thadabra haibigi asobu chingnabale Manipur gi insurgent underground group sing kaktanatana social group sing phawba armed force oi khulai sing asi kadai digi lakpano haibigi wahang singangki Manipur thoklibi irang asida foreign gi power sing yawgi mamitai hairaduna panelist sing gi maikei digi athubada central government ki Maikei digi akan mathabak sing lokotuna santi hanjinhana na bohona gadabani sarkar gi maikei digi aknaba matam thamladuna athubura Manipur santi em sumausa gi phibam hanjinhana na ba khona haudrabadi hena aruba phibam lakpu yaiki amarumda trithankar khetri mayum gi maikei digi Manipur gi irang sida miraiba gi khut matam ayambara sanglam bhai adubo sarkar gi maikei digi matam manghandana santi thamna bo khona ramlaba amadi irang horakpur irang silakshina na bo khona ramlaba dinga sigi phibam si yawramda bhai Central government ki maikei digi maratapa phibam amada hanjil hanana ba athubura warep lauduna thabak pakat pasangi army da free hand thaduna operation sa thabada irang asi soidana lakshan mangamani hauzik walibasi political web simdi will power what paduni haikena supau shna makhatari Manipur top channel ki maikei digi maroibi ipaus myamna thamjari ahan bara pan pau seri lakusarga Lamgi wau do khulani ki kunja sing khuthokna bada MR personal ama yawn miyum laikhidre makhata na pamda ba thakdok thoktana ba urkhul da curfew thamjin khre internet khudak tegi ating ba thamkhre urkhul district ki MLA sing yawn tongan malusing na nungsi sana lamina na ba appeal tokre urkhul district ki hunphun amasum Hongpung khul ani ki khunja sing gi marakta ngasi ayuk lamgi wahau du khuthokna piki thaudokta khunja ani amari taruk suba MR gi personal ama lekhide miyoi kya amana asu apan nangkhre pamda thaudok makhata na thoktana ba ukhul sub divisional magistrate na khudak tegi khunja sing yum dagi mapan thokpada athing mu thamki ba galoidana aran bu wafam sing sandoktuna makhata na pamda thaudok thokpa thingna ba ngasi nungthil Habis ngarung tilpung amaga mini kunta pada ki internet amadi mobile data service ta ating batam krek. Press ta pongo pauda ngasi Gandhi Jayanti numit National Cleanliness Day ga mari lainana. Hawaii Zau Hongpung Young Students Organization THYSO na sinduna lamtu sit sengbagi tharam ama pangtuki adobo sit sengbagi thaba adu Hunpun area da tawbi yaroi haiduna Hunpun Village Authority thinglakpadagi khulani ki khunja sing gi marak ungkhotna rakhi
khul ani ki marakta lamgi sayena ba wafam matam kya gi mamang gi lerakhi ba loidana ngasi gi lam tu sit seng ba mafam adu hongpung gi lam ni amadi hunpun gi lam ni haina nakalani na yetna rakhi bani khul anima sida khundari ba miyoi sing naga fru ki miyoi ngakani nakalani gi marakta ungkhatna rakpa du sauthoraktuna khanghaudana khul ani gi khunja sing gi marakta nomoi puthoktu kapna rakpadigi khunja ani amari taruk suba mr gi personal ama siba ga loidana miyoi kyana su opanaki thawdok thokpham da masing yamlaba state force sing amadi assam rifles ki personal sing changchilaktuna irang adu tung laksinki loidana makha tana pamdaba thawdok sing thoktana ba khul ani asida security force na ngaksen bagi akan mathabak lokhatkhrei ngasigi laibak thiba thawdok adu laikhidraba khunja ani adugi maming laireirung hongrei amasum silas jingkhai kawi have khangmangamni aduga laikhidraba taruk suba mr gi personal aduna orin mi thumra kawi ma lunghar khuldagi ne haidi thawdo odu soklaba tai khunja sing manak nakpa health center pukatuna lekat nakre haidi amaromda khulani gi marakta makhatana pamdaba thawdok thoktana ba urkhul subdivisional magistrate ki kamaina Biren SS 2023 की section 163 की subsection 1 की मखादा order ama thoktuna se pung mapan makhaidagi makata ba order ama thoktriba phawba khulani gi khunja sing masa masa gi yumdagi mapan thokpada thimba thangkhiba ga loidana khunja ani gi khulani gi khunja sing gi marakta aranba paw sing sandokpu thingna banga sinungthil haibidi ngara nungthil pung ama makhaidagi nomu yoina ukhul district ki mafam pumada internet amadi mobile data service thingkhre amaromda Pungyar Assembly constituency ki MLA Laisio Kaising Ukhul Assembly constituency ki MLA Ramuiba Sum Singai Assembly constituency ki MLA Kasim Basum Transport Veterinary and Animal Husbandry Minister na puna khuyek pi no thadorak pasirul lamana Kolonariba hunpun amasum hungpung khulgi khunja singi marakta thokiba lebak thiba thawdo adubo pena ba phongdok laduna khul animak ki khunja sing hingsa gi wakal thadok laga khul ani ki khunja sing wari sana duna nungsi jana ba mawngda oration prona ba appeal tarokli loinana ngasi gi lebak thiba thawdok laikhidraba singi imung manung gi miyoi singna nanghori ba awabra su saruk yaba phongdorakli Nakalamorom the Imphal gi Congress Bogana Pangthokpa Pawgi Mifmamada Manipur Pradesh Congress Committee MP Shishi gi President Kaisa Mega Chandra Rangasi Ukrul District ki Hunpunamasum Hongdung Kulani gi Kunja Singi Marakta Khana Sainaba Thopadigi Mishi Mina Thokiba Thawdo adu Nungaitaba Phongdokpa Roidana Khul ani asida Khundariba Tangkhul Isil Inaw Singna Pungning Phathabiraga Yasinaba Puraknaba Honabiwaki Khul ani asida mamang dagi hauna lamgi yetna balai haiba khangna asiguma lebak thiba thawdo ama thuan ba haibasi intelligence fail oire haiba takpane ngasi Mahatma Gandhi ki mapokumo numika mari ledana swasta bharat thoram numit asimaktada asiguma lebak thiba thawdok thokpa asimak hena nuaitba phui laikhidraba singi imung manungi awabadasu saruk yazari haina kemega chandra phungdokhi atopa pawmana Center amadi state lenga ki aron me agenda na Manipur miam kayam kuina wohan ki gadawri okram ibobi nakalani makulai thadok na halaga wari sanatri ba phawbo oration propumatam sanki gani Center amadi state lenga ki aron me agenda na Manipur miam kayam kuina wohan ki gadawri haina CLP leader okram ibobi hanglakli wapamasi BT rota leiba Congress bon nangasi Manipur Pradesh Congress Committee MP Shishina Sinduna pangthokiba Mahatma Gandhi gi samga yangkhiga manga suba amadi Lal Bahadur Shastri gi samga kunsuba mapokumon thoramda saruk yaradun mangna photokibne Father of Nation hain sukhangnari Mahatma Gandhi gi mitam amadi India gi Prime Minister su eramba Lal Bahadur Shastri gi photo da laikatuna pangthokiba thoramaduga mari leidana CLP leader o ibobin hai violence na karigumba oration amata purapangamloi democracy da violence ki mapum leite wari sana duna oration purana bohona mina batangai fadi non violence hai bo wakhalona mang thaduna India bu ningkha tamna bohona kiwa Mahatma Gandhi ki mapok nomit asibo malem gi mapam punamakta International Day of Non Violence hai duna palan taunari ningkha tamba leiba am oina bohona bada mahakna laurama thaudang ikai khumna tunu ngasi party asigi thomisingna angamba leimana amatang oirabasu kasabnaki mana makha taraduna ngasidi malemgi mafam kya da tungan violence ki thaudo watho kya thokli asiguma tanja sida non violence ki wakhalona si ningsingba mathau tai aikoi punamangna nungsi sanana
हिंगमिनसी हायरबदि नॉन वायोलेंस की वखलोन असि इंदुना सत्प मथौ ताई इंग तप लैरब खक्तदा अखोई पुन्ने फामिनदुना अमगा अमगा तानदुना सखोत्प लेबा अमा ओहेनबा ngamgane खि लोइदना डेमोक्रेसी द वायोलेंस की मफम लेते अमगा अमगा हानाबना खुदोंग चाबलाउ नखिबिगे वारोइसिन पुरकनी हाबदि थाजदे वायोलेंस याउदना वारी सानदना वारोइसिन पुरनबो होनामिनबा तांगाइफति मणिपुर की इरांग असिगी वारोइसिन पुरनबा नकलनि मकी ओइना लो कायना खुलाई पाइरिबसिंग खुलाई थादोहन संगी लोइना नकलनि न वारी सानद्रिब फावदु वारोइसिन पुरनबो होनाबदि मतम संगनि हाइनसु मागना फोंदोखि ngasi thauram adu MPCC की प्रेसिडेंट कैसा मेगा चंद्रा CWC मेंबर के खांगम यावना कांग्रेस पार्टी की थौमी सिंगसु सरुक याखेनसु पाउसना मखाताना रिपोर्ट तौरी अतोप पावमना लैरि बलेंगा असिदा मियामना थाजनिंgai amata leitre MLA मेगा चंद्रा कांगपोकपी असि स्टेट सि की वांगमदा लैबा मफम नति कांगपोकपी द DGP थाखरे हायरगा लैथोकप पेनिंgai ओइदि मणिपुर ओइरक्लिबा फिबम असिदा लमदम असिगी मियामना लेंगा असिदा अमदि मसिगी मिशनरी सिंगदा थाजनिंgai अमता लेत्रि लॉ एंड ऑर्डर की फिबम मपुंग फाना फेल ओइरि हाइना MPCC की प्रेसिडेंट के मेगा चंद्रन फोंदोक्रे MPCC की प्रेसिडेंट कैसा मेगा चंद्रना मीडिया दा थादोरकपा वरोल अमदा महान हाइ आर्मी रिक्रूटमेंट याव सखिबा नहा अनि कुकी खुलाई पाइबसिन फादुना मखोइगी कस्टडी दे थमख्रे हाइबा खंगलाबसु ngasi numit mangani pharaklaba फाव लेंगा असिना रेस्क्यू तौब ngamdana leiриba sida takpadi state की होम डिपार्टमेंट असि मतौ निंगथिना तौद्रे हाइन ताकपनि MPCC की मैकेदी की नहा अनि से अथुप मतम रेस्क्यू तौबिनबो वाफम चीफ मिनिस्टर ताक्सिनदुना लाक्रि मरक्सिदा चीफ मिनिस्टर नहा अनि से रेस्क्यू तौनबा लैंगाना लखत याब थापक लखली हाइरगा हाइबगा लोइना DGP कांगपोकपी द लैदुना मरी लैनबा सिंग वरी सनरी हाइबा वाफम असि पेनिंgai ओइदि कांगपोकपी असि स्टेट सि की वांगमदा लैब मफम अमा नते दुगा कांगपोकपी द DGP थाखरे हाइरगा लैथोकपा पेनिंgai ओइदि DGP मसाना कांगपोकपी द सतपा हाइबसि महाकी असोनबा उथोकपनी ngasina takpadi state sigi home department mapung phana fail oire haibani na ani phajin khiba sigi matana minister na preside tawduna MLA singi oiba mifam ama pangtokhi mifam aduda mak masasu sarugya khi haina ke mega chandrana phungdokladuna mifam aduda congress ki maikei digi na ani asibu tekta kaidana rescue tawnaba union home minister da so takshina na bu wapum hodokhi anga ani athubuda kanba haibis state amadi center ki daithane अमरोमदा आर्मी सिपना फोंदोकी वाफम अमगा मरी लेना हंगबो वहंग अमगी पाखुमना के मेगा चंद्रना आर्मी सिप की वाफम कन यनिंगदबा फोंदोकलदुना महाकना हाय इम्फाल वेस्ट की कौत्रुक सेप्टेम्बर अमदा कुकी खुलाई पाइबसिंग ड्रोन बॉम्बिंग सतखिबा हाइबसि मणिपुर पुलिस की मकोक तोंबो ऑफिशियल सिंगी मैकेदी मयेक्सिंग खुदम संगदम कोनना फोंदोक लेख्रबने अदुबो मणिपुर ड्रोन बॉम्बिंग सतखिबा लैति हाइबा आर्मी सिप की वाफम दाइति यावदबो वाफम नेहनसु के मेगा चंद्रना फोंदोखि माना मखा तारादुना राष्ट्रीय पिता महात्मा गांधी की मपोक नुमित अक्टोबर अनि बुलेबाक सिन बथुना लुनान नुमित थौरम पांथोक लोइना मलेम सिन बथुना नुमित असिबु इंटरनेशनल डे ऑफ नॉन वायोलेंस हाइदुना थौरम पांथोकि महात्मा गांधी की नॉन वायोलेंस हाइबा वाखलोन अदु ngasi मतम असिदा हेना सुसिनबा अमा ओइरक्लि माकी प्रिंसिपल असिदा अखोइना थाजबा थमदुना हिंसा थादोक्तुना यानदबु वाफम खुदिमक वारी सानदुना शांति पुरनबो होनबा मतम ओइरे हनसु पाउसदा मखातारि मखासा थरकोइना कांगला पाउ की एडिटोरियल मैम दु लुसिलकपुनि स्पेशल कंटेंट मोइना मैम दा थमजगे हाई कमान की यथंग इनबदा फुरुक की सक्तम कहनगदौरिब्रा स्टेट असिदा थोकलिबि इरांग असिना मरम ओइरगा मियाम पुनमक तंगदु लैता हनरे निमित चौंगानि सुजिलकलबा इरांग असिना मियामगी पुकनिंग वखल लैता हनदबगा इरोइनना सुबु नोमबगी थबक थोरम सिंगसु सैथेंग पीबदगी मियामना मौसागी पुंसिद हिंसा हिंबा ngamdabagi phibamda leirakhiba asina maram oiraga setmilon gi phibamdasu achauba saitheng pire irang asigi warusin prokna bo hona binaba leitabadagi miyamna loikham naida irang asigi awaba mayuknaduna leiri state asida miramdagi changlakpa illegal sinko ki terroristing na englishing aniga kungo homdagi me ahumdagi khanghodana mitei miyam ki mathakta khut thadun landaba horakhibani afaba makhal gi laring sukhulai paiba miramdagi changlakhiba कोकीजौ कंगलुप की मसिंग यामदब कांगबु अमना लंदासा थरकलिबसि स्टेट लेंगाना वारोइसिन पुरकना बखोनाबदा सेंट्रल गवर्नमेंट की मैकेदी खुथिंजिना वाथोक असिगी वारोइसिन पुरकना बखोनारि हाइरबसु वारोइसिन पुरकना बखोना उब फंगदे मसिन मरम ओइरगा टेररिस्टिंग असिना मनिंग तमना नोंगoi कापा ड्रोन दगी बॉम्ब अटैक तौदुना
meitei miyam khai duna hatpa madi miyoi kaya buna aso apa nangan bigi thabak sing saktaba ngamlibani masina maram oiraga singkhong singyaga nakna lairiba khunja sing asina kari ngasina kari hayengna kari thoklagadagi haiba tamma ngamdaba phibam amada tumba saba khangdana lairakhiba tha taraga taruk sujilakle phibam asi yauraba phawba India government gi lusingba sing Prime Minister Narendra Modi amadi Union Home Minister na lusingba singna kumai yengbagum laibisi Manipur gi apunba saktam kai hiba madi meitei miyam gi khungul mutkibadan akaiba laiti haibagi thawongni haibada haimaba thoklaroi India government na geopolitics amadi proxy war sathaduna India gi mapangal kangkat hanaba anaubu lalong sathaduna yumthangnaba laibaksing laingak londa sapu pinaba thorang gi manungsana Manipur gi apunba saktam maset thugainaba hotnarabra haibagi singnaba lairibisi lebak thibani sin Kuki zau narkoti rising sathariba lal asigi manungsana lanmit tumit maming hongdok na lamdam masiu Kuki state onthokna bo hona bagi thabaksu sathaduna Imphal airport ki ticket lamka thajinba Susampur bu lamka amadi thangjing bu thangting onthokna bo honari masida natana maidingu tawthingmang Chris Samaga Yankaiga Mari dagina sahumgo humfuga Mari bu Kuki gi mapa mapu na hijinuna puari semdok sadok bagi lalong phau sathariba sidagi khangwangam libadi sai lising manga hena maning tamlakhiba kanglaipak Manipur gi apunba saktam kangkhong sahelaga Kuki zau gi laipak onthokna hona bani haina lawi makhoina puari nat amadi lanmit londa landabadagi hendoktuna meitei miyamu genocide tharakliba sida Manipur gi yellow fruit ki miyoi sing maruoina meitei singna tumina lesin pamthokti lal kai haurakliba Kuki Militant singbu sapsaba para tambiduna lamdam asidagi takthokiba natragana maruk fukna mangan kina bohona pamthoi meitei miyamna masagi furup amadi punsi kanjana bohona bigi lantheng sangsinbada mainland India lengak longi supli pairiba BJP gi Narendra Modi na rusingba NDA lengakna ayat apan pifam tokte loina state asigi BJP gi N Biren rusingba lengakna makhoi gi party gi high command gi yaka yengduna leibigi mahut mapi mapa ama oibigi lokhom thokpa thaudang lauduna furup ki saktam amadi miyam gi punsi lanthum kanbagi dama thauna phuduk phamthui matang asida lairaklibu wafamdi state lengakna high command gi yathang amadi phamni hena lumna lauduna furup ki saktam kai khiba amadi yelomi mitei miyam gi kangkungkhul mutkibada akaiba laiti haibada wakal laitaba tarabadi miyamna naramdam ngaknaba sinnakiba pangal power adu fudokpada akiba laifam thokte atopana furup ki saktam thugaina ba hona duna war crime amadi terrorism gi khamthengba genocide satharaba fawwa lenga asida high command gi yathangai duna laibadigi naramdam gi apunba saktam kai ki bathoklabadi madugi thaudang mayailam lenga amadi state lenga ki mayukta miyam gi akanba lanjang sangsilak bathoklabadi lenga ki kok sikpa oibadana tana miyamna asiguma party asi makhatana lamdam masid lehendana bigi phirep lorokli hai miyamna lai kidre mi kinare lai di haijaraga yai mi phatabagi hidak laiti mi na lai sare mi bu mi na ki na bagi thawong adu Manipura thoklabra haiba kangla paw editorial mem special content moida thamjari duga hausa kuina di miyam paw sumatang sa lusinjarage masu miyam puna no update ngamina si